ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯥꯟꯗꯕꯅ ꯖꯣꯏꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯥ ꯑꯅꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ, ꯕꯦꯚꯥꯔ ꯀꯥꯏꯗꯦ, ꯃꯤꯉꯣꯟꯗ ꯂꯥꯟꯗꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ, ꯂꯧꯅꯝ ꯇꯧꯕ, ꯃꯤꯅꯝꯕ ꯉꯥꯡꯕ ꯅꯨꯄꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯧꯅꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯗꯝ ꯑꯃꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯝꯗꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯪꯂꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯟꯅ ꯁꯨ ꯅꯣꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯄꯩꯁꯥ ꯆꯞ ꯆꯞ ꯃꯥꯟꯅꯅ ꯄꯤꯕꯤꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯔꯗꯨꯅ ꯑꯁꯨꯝ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯣꯠꯌꯣꯝ ꯐꯥꯛꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯄꯩꯁꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯄꯩꯁꯥ ꯑꯗꯨꯕꯨ ꯇꯥꯍꯧꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯃꯥꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯗ ꯑꯩꯗꯤ ꯌꯨꯝꯗ ꯀꯔꯝꯅ ꯍꯟꯒꯅꯤ? ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯩꯁꯥ ꯇꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯠꯂꯨꯔꯒ ꯄꯩꯁా ꯑꯃꯠꯇ ꯄꯨꯗꯅ ꯀꯔꯝꯅ ꯌꯨꯝꯗ ꯍꯟꯒꯗꯧꯔꯤꯕ ꯍꯥꯏꯅ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄా ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯟꯈ꯭ꯔꯦ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯐꯪꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯒꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯕꯛ ꯁꯨꯐꯝ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯋꯥꯏꯈꯨ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯔꯤ꯫ ꯊꯦꯡꯅꯔꯤꯕ ꯋꯥꯏꯈꯨ ꯑꯗꯨ ꯃꯥꯅ ꯐꯥꯗꯨꯅ ꯄꯨꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯨꯅ ꯃꯥꯒꯤ ꯆꯪꯐꯝ ꯂꯩꯇꯗꯨꯅ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯃꯗ ꯂꯦꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗꯨꯗ ꯃꯩ ꯊꯥꯔꯒ ꯂꯩꯔꯤꯉꯩꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯐꯝꯅꯥꯏꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯃ ꯀꯩꯊꯦꯜꯒꯤ ꯃꯆꯤꯗ ꯃꯩ ꯊꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯪꯂꯝꯃꯤ, "ꯅꯨꯄꯥ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ?" ꯃꯗꯨꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯅ "ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ, ꯑꯇꯣꯞꯄ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯆꯪꯖꯐꯝ ꯂꯩꯇꯗꯨꯅ ꯀꯩꯊꯦꯜ ꯃꯆꯤ ꯑꯁꯤꯗ ꯂꯦꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯔꯕꯗꯤ ꯁꯨꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯃꯗꯨ ꯌꯥꯔꯕꯗꯤ ꯉꯁꯤ ꯑꯍꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯦꯛꯍꯟꯒꯅꯤ"꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯅ "ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯕꯤꯔꯛꯎ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ "ꯅꯪ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯉꯝꯒꯗ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯃꯗꯨꯗꯤ ꯑꯩ ꯉꯝꯖꯔꯣꯏ, ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ, ꯀꯔꯝꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ "ꯃꯥꯒ ꯂꯨꯍꯣꯡꯂꯕꯗꯤ ꯅꯪ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ "ꯑꯩꯕꯨ ꯂꯥꯏꯕꯛ ꯌꯦꯡꯂꯁꯤꯔꯥ" ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ "ꯍꯣꯏ, ꯑꯩ ꯍꯣꯡꯖꯔꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯌꯦꯡ ꯂꯨꯍꯣꯡꯒꯗꯧꯕꯅꯤ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯦꯛꯇ ꯁꯤꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯤꯈꯤꯕ ꯅꯨꯄꯥ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯕꯤꯅꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯅꯅꯕ ꯕꯣꯔ ꯑꯃ ꯄꯣꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯊꯥ ꯁꯥꯗꯨꯅ ꯂꯥꯛꯄꯗ "ꯏꯕꯨꯡꯉꯣ, ꯅꯪꯒ ꯊꯦꯡꯅꯔꯤꯕꯁꯤꯅꯤ" ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯃꯅꯤ꯫
ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯈꯤꯗꯦ꯫ ꯇꯁꯦꯡ ꯇꯁꯦꯡꯕ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯤꯈꯤ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯗꯤ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ, ꯑꯗꯨꯛ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯄꯩꯁꯥꯁꯨ ꯇꯥꯍꯧꯕ, ꯀꯩꯗꯧꯔꯨꯗꯣꯏꯅꯣ, ꯑꯩꯇ ꯁꯤꯒꯦꯁꯨ ꯁꯤꯖꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯦ꯫ ꯑꯁꯣꯝꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯑꯃꯒꯁꯨ ꯍꯦꯟꯅ ꯁꯔꯨꯛ 2 ꯊꯣꯛꯅ ꯐꯪꯂꯦ꯫ ꯐꯪꯂꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯁꯟ ꯄꯥꯕꯣꯠ 2 ꯂꯩꯔꯛꯇꯨꯅ ꯁꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯀꯩꯗꯧꯕꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯥꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯝꯈꯥꯡꯗꯒꯤ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯒ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ, ꯍꯤꯡꯂꯤ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯣꯡꯗꯨꯅ ꯂꯩꯔꯦ꯫ ꯁꯣꯝꯗꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨ ꯃꯟꯇ꯭ꯔꯤꯒꯤꯗꯨꯗ ꯂꯩꯔꯦ꯫ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯕꯣꯔ ꯑꯣꯏꯕꯤꯅꯕ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯨꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯒꯤ ꯕꯣꯔ ꯑꯣꯏꯕꯤꯅꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗꯨꯗ ꯍꯌꯦꯡ ꯉꯁꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯟꯁꯤꯡ ꯑꯗꯨꯅ ꯐꯖꯈ꯭ꯔꯕ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯎ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨ ꯐꯃꯨꯡꯗ ꯍꯤꯞꯂꯝꯃꯤ꯫ ꯃꯥꯅ ꯐꯥꯔꯛꯄ ꯋꯥꯏꯈꯨ ꯑꯗꯨꯗꯤ ꯃꯥꯅ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ, ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯝꯂꯝꯃꯤ꯫ ꯐꯃꯨꯡꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤ, ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯁꯤ ꯍꯥꯏꯔꯤꯕꯁꯤ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯋꯥꯏꯈꯨ ꯑꯗꯨꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯜꯂꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯅ ꯈꯜꯂꯤ, ꯀꯔꯤꯒꯤꯅꯣ ꯋꯥꯏꯈꯨ ꯑꯁꯤꯅ ꯈꯣꯠꯂꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯋꯥꯏꯈꯨ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯋꯥꯏꯈꯨ ꯑꯗꯨ ꯐꯟꯗꯣꯔꯛꯇꯨꯅ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯂꯤꯟ ꯑꯆꯧꯕ ꯑꯃꯅ ꯃꯥꯕꯨ ꯆꯤꯛꯀꯗꯕꯒꯤ ꯇꯧꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯟ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯁꯨ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯋꯥꯏꯈꯨ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯟꯇ꯭ꯔꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯝꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯔꯥꯎꯅꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯂꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯕꯛ ꯁꯨꯗꯨꯅꯇ ꯂꯩ꯫ ꯃꯥꯗꯤ ꯍꯥꯟꯅꯅ ꯊꯕꯛꯇ ꯁꯨꯗꯨꯅ ꯂꯩꯖꯔꯛꯄꯅꯤꯅ ꯊꯕꯛ ꯑꯗꯨꯝ ꯁꯨꯅꯤꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯁꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯂꯦꯝꯊꯣꯛꯍꯟꯅꯤꯡꯗꯨꯅ ꯁꯥꯎꯖꯤꯟꯅꯩ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯏꯕꯦꯝꯃ ꯑꯩꯗꯤ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯅꯨꯄꯥꯗꯨꯅ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯅꯤ, ꯑꯩꯅ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯁꯨꯃꯛ ꯂꯩꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯒꯗꯣ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯅ ꯏꯕꯦꯝꯃ ꯑꯩ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ, ꯑꯗꯨꯅ ꯏꯆꯦꯒ ꯑꯉꯥꯡꯒꯗꯣ ꯂꯧꯕꯤꯔꯨꯔꯁꯤ, ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯗꯨꯗꯒꯤ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯂꯥꯛꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯥꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯃꯅꯥꯏ ꯃꯁꯟꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯧꯕ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯀꯜꯂꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯤꯟ ꯌꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯆꯦꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ, ꯏꯆꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯍꯔꯥꯎꯅ ꯌꯥꯔꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ
ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫